Manipur top trending news na tungan ba reliable source sing dagi lakot jaraga matam gi oiba maru oiba i pau sing pathukna khanghanjari ahanbada yamna nungai taba thautok amada matai manau conviction pikre amana maralite haikre PUCL eki makhada Imphal West District Women Police Station na PUCL eki makhada lakot kiba case amada chenaba matai manau court na conviction pikre aduga case aduda chenaba amana maralite haikre nasi fast track special court number 1 Manipur da chathaki hearing aduda case asida accused oiriba moirangthem ingo chouwa chahi yangkhai gani pan sagol tongbom mayai lekai amasung mahaki loinabi moirangthem ongbi angau leima LH abebu court namara leire haina lauthoki case asida accused oiramba wahengbam manglem jaw khaide mayai lekai guna case asida mara letre haikre case asiga mari lenana prosecution na court thamkibada ing 2019 gi August 3 da complainant na Imphal West Women PS ki officer in charge ta torkiba wakat ki matung ina chahi nauribi victim adubu mahaki lonaba mapa moirangthem ibo chawna kyara khanna sexual abuse toki masigi mathakta wahingbam malem jawnasu kyara khanna sexual abuse toki todosing adugi matangda victim gi apukpidi loina khangi haibasi victim masana complainanta lokpadagi khangmangam kibani hairi court na case asiga mari lenna kudam changdam amati material sing amati prosecution gi record kupna yengla matungda accused moirangthem ibo chawba PUCL Act 2012 ki section 10 gi amasung moirangthem ongbi angau leima LS abebuna Act asigi section 12 gi makhada conviction piki aduga case asida generally ba wahengbam malem jawgi mathata siramba maral adudagi nathukura mahak maralite haikre makha tarpada amana amabu thagatpa ikai khonwa amasung sogatnabagi hainabi thamsi MP Sanjaoba lesemana phongdokre lamdom asigi yelhu phuruk khudimakna amana amabu thagatpa ikai khonwa amasung sogatnabagi hainabi asi thamsi haina Rajya Sabha gi MP Maharaja Sanjaoba lesemana phongdokre MP lesemana wahum asi Manipur Press Club ki Loktak Hall da Bharat Ratna Dr. Bhimrao Ambedkar gi chahi chama kunthra ga mari suba mapu kumon gi chahi ama chupna chatharkiba tharong mari lenana Dalit Sahitya Academy Manipur India na chahi asigi national amasung international gi award sing okpagi thorom da phongdokibani thorom matuda chief guest on saruk yakiba Rajya Sabha gi MP Sanjaoba lesemana hai lamdam asigi miyam asi thamoi sengbu watliba asi laibak thibani yerhau khru khudimakna amana amabu thagatpa ikai khomnaba amasung sogatnabagi wakalon amadi hainabi thamsi lebaki afaba chakotpa oirasanu haiba wakalon khara khanba ngamlaba matamda chakolkani wakalon asi lairaba matamda nungsi chanana ikai khomnaba kumang yangna saksunba lamdam ama oigani mahang hai lamdam asigi miyam asi mana pairiba sinphamda matik chaba mi kaya ama lairi adubu amana amabu thagatpa ikai khomnaba amasung amana amabu sakotpibadi watpugum tawri masigi mathakta asoiba ama yaubada asoiba adubu hanjin putuktuna ngangnabagi chanabi ama lairibasi yamna laibak thibani hairi masigi hainabi asi tharoksi Dalit Sahitya Academy na tongan ba hiramda pangtuktuna thabak tawribasingbu mana piduna sakhangniba asi thagatli academy na nithau kulchandragi khubamda katkani hairiba amadi khubamgi matangda thamliba wahumsing asigi matangda kari tawsige haiba khanagani haina lesemana phongdokhi amaromda pawmisina hangba wahangi paukhumda UPCL na ichumna leijariba furupu lana uhanba asi nungaiti PUCL gi mathakta action lakhotnaba legally amadi party gi lusingbasing uladuna tawkhum thokpa thabaksing tawganisu MP lesemana phongdokhi Bharatiya Dalit Sahitya Academy New Delhi gi National Secretary amadi Global Corona Award Committee Asia gi convener Dr. Yumnam Mohindra Kumar na preside tawkiba thorum aduda Art and Culture gi retired director amadi Manipur State Commission for Women gi forum chairperson Dr. K Sovitana Special Guest Manipur State Squad Unit ki State Secretary L Dondon Singh amadi Social Worker Nongthombam Dilip Kumar Singhana Guest of Honor Singh oiduna saruyaki makha tarpadasu PUCL gi report maikai kyadagi yaningda phongdoknarkli MP Bimol report khudakta handoknaba haikre People Union for Civil Liberties PUCL gi handaki phongkiba record adu state asigi haujik thokliba ethnic conflict asida taite yaudaba amasung sathi moongda oidaba ngangduna haujik machet tana lai nariba phibam asida hena arubu phibam lakhanabani report asi khudakta handokadabani haina Congress ki MP Dr. Bimol Akoijam na PUCL da aiba cherol thaduna khankhre MP Bimol Akoijam na PUCL gi President Kabita Srivastava iba cherol amada tha asigi kunda Delhi da phongkiba report adu insensitivity intellectual bankruptcy amasung ideology blind sport na yom laba register orientalism gi thongni haiki Bimol gi cherol aduda masak naiba public figure sing leipa asi khwaidi wangba pot singda thabak toromlaba hanagi jurist sing
masak naiba scholar civil liberty advocate na daita yaudaba sathiba mongda aranba wafam phongdokliba asi maikta wa nganghale haiki PUCL gi report adugi partition orientation aduna manipur da hauji tholiba irang sida henna mai chusinduna communal gi ebo wafam lakle report adubu puthok libasingna masagi oiba nakal namagi oiba wakalon adu karigumba khanthaba tawduna hekta phongdok ei hairi report asigi matangda mahakna hainingiba punamak pero asida haiba yaroi maram aduna miyam mamangda punna khanna nabagi damak thawrang tawduna lairi hainasu bimolna phongdoki maitegi nakaldagi nungaitaba yawi union home minister amit shah da wasak ngakte haiduna warubo wahum phongdokli haina lamai chatuk panba report aduda panba wahum amagi matangda bimolgi chirol aduda hai wasak hairibasi karino report adugi matung ina maitei kalup asi majority ni amasung hindu ngakini loinana BJP ka yanaba kharagi makhada irang asi Christian minority amasung tribal group haibadi kukisinda irang hoba aduga kukisinga chumna masa ngatok chanaba potnaba koina uhali maitei na BJP natraga Amit Shah ga yanaba wafum amata laikide yanaba wafum ama lai haigadi madu BJP amasung kukigi su agreement makhada leiriba khulai paiba lupsing adugani masi kota leiriba amasung miyamna khangar wafum amasu oiribani BJP na sugi makhada leiba kuki khulai paiba group singa yanaba portuna election da mateng pangani amasung karigumba election da mai paklabadi kuki singi separate administration gi demand mathau taba thabak tawgani hairiba asidi sida PUCL na kari karamba firep lawi hainasu Bimol Akoijam na hangki election gi mamangda lupa koti kya su group singa transfer tawkiba senpham adugi matam aduda PUCL gi investigation singa kari apanba pikiba lakibage hainasu Bimol hangki thawng asi BJP gi politics ki hainarba passion amani India government ki maikaidagi irang asibu lakshinanama honakidaba amasung khulai paiba kulup singi maikto akanba action lakhotkhidaba aduna divide and rule policy da impum oiduna BJP gi hainabida politics tawki haibada laloi hairi sugu khudimak yawba asengba dialogue ama mathau tare haina report aduna subject tawkiba adugi asengba maram kari leibage hainasu MP na yaingda phongdoki PUCL gi matung ina su group singna hojik tholiba irang asida kari thawdang lokibage amasung PUCL gi investigator singna makoibu matau karamna stakeholder oina masak khanglibano amasung santigi wari sanabada makoibu karigidamak yawhangadoribano hainasu hangki irang asi imphal dagi hobani chusampur amasung kangkok pidana madugi laman kumbari oina kumba oina maitei singi yum amasung lanthumda attack tawki haina report ta paliba adugi makta Bimol akanba wahum sing phongdokli imphal da irang thokpadagi chusampur amasung kangkok pida imphal da irang hokra matung laman kumbani haina report toriba si khwaidagi oidabani haiki masigi report asina victim amasung capital singi marakta santi laknabagi wafum adu nathina pure report asi contradictory amasung counter factual oina puthokpa hypocrisy ni hairi masigba report amada asibagi photo hapa haibasi yamna lanba thawong amani haibagi matangda tungan wafum kaya phongdokpaga loinana PUCL na masagi ikai khumnaba ngaknaba ichang thawna lepa asigi miyamda condition thamdana soikhre natraga lale haijaduna report adu khutakta handokadabani hainasu Bimol na PUCL da kahanki video si pawdamada soikhirang kiba yawasu ngakpigani channel si bunuk sibiduna share amadi subscribe tawbibi dama haingai tan tharpa khongdoksari amadi makhatana miyam gi seba tawba ngamba ojage